ꯑꯍꯥꯟꯕꯃꯛꯇꯗ ꯄꯣꯊꯥꯐꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯔꯕ ꯂꯥꯏ꯫ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯑꯍꯥꯎꯕꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯑꯇꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯁꯨꯖꯤꯟ ꯅꯣꯝꯁꯤꯟꯗꯨꯅ ꯌꯥꯎꯁꯤꯜꯂꯨ꯫ ꯅꯄꯥꯡꯒꯜ ꯐꯔꯕ ꯏꯆꯥꯒꯤ ꯃꯇꯦꯡ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫" ꯑꯗꯨꯕꯨ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥꯗ ꯐꯥꯎꯕ ꯍꯥꯞꯂꯝꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯇ ꯂꯩꯄꯥꯛ ꯂꯩꯈꯣꯝ ꯇꯩꯈꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯥꯟꯅꯕ ꯅꯠꯇꯦ, ꯑꯋꯥꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯁꯨꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯃꯥ ꯃꯄꯥꯅ ꯂꯦꯝꯊꯥꯛ ꯊꯥꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯝꯖꯥ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯇꯟꯕꯒꯤ ꯋꯥ ꯈꯟꯅꯔꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯕꯛ ꯁꯨꯕꯁꯨ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯏꯆꯥꯁꯨ ꯊꯥꯛꯄ ꯉꯝꯂꯔꯣꯏ꯫ ꯏꯆꯥꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯍꯟꯒꯗꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯍꯟꯅꯕ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, "ꯃꯄꯥ, ꯏꯆꯥꯁꯦ ꯊꯕꯛ ꯁꯨꯅꯕ ꯄꯥꯝꯕꯩ ꯑꯣꯏꯕ ꯌꯥꯕ ꯑꯃ ꯂꯩꯔꯦ" ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ "ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯈꯟꯅꯁꯤ" ꯍꯥꯏꯔꯕꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯁꯤ, ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄ ꯌꯥꯏ, ꯁꯣꯏꯗꯅ ꯁꯨꯔꯒꯅꯤ, ꯁꯨꯗꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯅ "ꯐꯔꯦ, ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯗꯤ ꯑꯗꯨꯅ ꯐꯔꯅꯤ, ꯑꯩ ꯃꯧ ꯍꯥꯏꯅꯔꯨꯔꯒꯦ" ꯍꯥꯏꯔꯗꯨꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯕꯤꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯊꯕꯛ ꯁꯨꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕ ꯑꯇꯟꯕ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯟꯕꯒꯨꯝ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯇꯟꯕꯒꯤ ꯃꯆꯥ ꯑꯅꯤ ꯁꯨꯖꯜꯂꯛꯂꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯁꯨ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯔꯝꯕꯗꯒꯤ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯖꯕ ꯂꯧ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯂꯩꯇ ꯂꯥꯏꯔ ꯋꯥꯈꯜꯅꯤ꯫ ꯃꯆꯥ ꯑꯃꯗꯤ ꯃꯁꯨ ꯃꯃꯧꯒꯤ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯔꯛꯇꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯁꯨ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡꯅ "ꯅꯪꯕꯨ ꯈꯔꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯁꯤꯜꯂꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯆꯥꯕ ꯊꯛꯄ ꯃꯅꯤꯡ ꯊꯨꯡꯂꯛꯇ꯭ꯔꯕ, ꯃꯆꯥꯁꯤꯡꯒꯤ ꯅꯤꯡꯉꯥꯏꯗ ꯑꯋꯥꯕ ꯑꯣꯏꯔꯕꯤ, ꯃꯍꯤꯡ ꯊꯟꯅ ꯀꯥꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯀꯔꯤꯅꯣ, ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯍꯩꯇ꯭ꯔꯕꯔꯥ? ꯂꯧ ꯈꯔ ꯂꯩꯖꯔꯝꯕꯗꯨꯁꯨ ꯌꯣꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯌꯣꯟꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯌꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩ ꯐꯥꯎꯕ ꯌꯣꯟꯒꯦ ꯈꯜꯂꯝꯒꯗꯕ ꯍꯦꯛ ꯃꯥꯜꯂꯦ ꯅꯪꯒꯤ ꯋꯥꯈꯜꯁꯦ"꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯉꯥꯡꯗꯨꯅ ꯆꯩ ꯉꯥꯡꯕ, ꯈꯠꯅꯕ ꯇꯠꯇꯅ ꯍꯧꯔꯛꯂꯕꯗ ꯑꯇꯟꯕ ꯅꯨꯄꯥꯗꯨ ꯃꯀꯣꯛ ꯈꯣꯠꯇꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤꯒꯤ ꯑꯆꯨꯝꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏꯔꯛꯇꯨꯅ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕꯒꯤ ꯆꯤꯡꯈꯣꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯃꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯂꯩꯇꯕꯔꯥ?" ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯦ ꯇꯥꯔꯕꯗ ꯅꯨꯄꯥꯗꯨꯅ "ꯑꯩꯍꯥꯛ ꯁꯟ ꯁꯦꯟꯕꯅꯤ, ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯑꯁꯤ ꯁꯦꯜꯂꯤꯕꯅꯤ꯫ ꯁꯟꯁꯤꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤꯉꯩꯗ ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ?" ꯋꯥꯍꯩꯁꯤ ꯇꯥꯔꯕꯗ ꯑꯇꯟꯕ ꯅꯨꯄꯥꯗꯨꯅ "ꯃꯔꯨꯞꯂꯣꯏ, ꯑꯩ ꯏꯆꯥ ꯑꯅꯤ ꯁꯨꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗ ꯏꯆꯥ ꯈꯔ ꯀꯥꯞꯁꯤꯜꯂꯛ, ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯗꯦ, ꯄꯩꯁꯥ ꯊꯣꯛꯇꯦꯅ ꯉꯥꯡꯁꯤꯜꯂꯛ, ꯑꯩꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯤ"
ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯨꯕ ꯅꯣꯝꯕ ꯇꯟꯗ꯭ꯔꯕ ꯁꯟꯁꯦꯟꯕꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯑꯇꯩ ꯑꯃ ꯅꯠꯇꯦ, ꯅꯍꯥꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ꯫ ꯅꯍꯥꯛ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯛꯇꯨꯅ ꯃꯔꯨꯞ ꯅꯍꯥꯛ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕꯗ ꯑꯇꯟꯕ ꯅꯤꯄꯥꯗꯨꯅ ꯀꯤꯅ ꯁꯟꯁꯦꯟꯕ ꯅꯤꯄꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯁꯟꯁꯦꯟꯕꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕꯗꯤ, ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯃꯔꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯂꯥꯏꯔꯕ ꯂꯥꯏ ꯀꯧꯕꯅ ꯇꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ, ꯃꯔꯨꯞꯅꯗꯤ ꯎꯕ ꯐꯪꯂꯣꯏ꯫ ꯂꯥꯏꯐꯥꯎ ꯇꯤꯟꯐꯥꯎꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯃꯥꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯀꯔꯝꯕ ꯊꯧꯔꯝ ꯄꯥꯡꯂꯒ ꯂꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯖꯔꯛꯂꯝꯃꯤ꯫ ꯁꯟꯁꯦꯟꯕꯅ, ꯂꯥꯏꯅꯤ ꯃꯁꯤ, ꯍꯦꯛ ꯃꯔꯨꯞꯇ ꯄꯛꯂꯤꯕ ꯃꯈꯩ ꯃꯔꯨꯞ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯐꯔꯛꯂꯣꯏ, ꯈꯠꯅꯒꯅꯤ, ꯂꯥꯜ ꯇꯨꯡꯂꯣꯏ, ꯑꯗꯨꯅ ꯃꯔꯨꯞꯇ ꯇꯣꯡꯂꯤꯕ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨꯅ, ꯃꯔꯨꯞꯅ ꯍꯩꯔꯒꯗꯤ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤꯌꯨ꯫ ꯁꯦꯟ ꯊꯨꯝ ꯀꯌꯥꯝ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯩꯁꯨ ꯆꯪꯕ ꯂꯩꯔꯣꯏ, ꯇꯧꯕꯇꯕꯨ ꯂꯥꯏꯔꯕ ꯂꯥꯏ ꯃꯔꯨꯞꯇ ꯆꯣꯡꯁꯤꯟꯗꯨꯅ ꯅꯞꯂꯤꯕ ꯑꯁꯤꯗꯤ ꯍꯥꯠꯇꯣꯛꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯔꯨꯞꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯏꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯃꯔꯨꯞꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ, ꯄꯛꯂꯤꯕ ꯂꯥꯏ ꯑꯁꯤꯗꯪꯗꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯗꯅ ꯑꯩꯒꯤ ꯈꯨꯟꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨ ꯁꯟꯁꯦꯟꯕꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯂꯥꯏ ꯑꯁꯤꯇꯕꯨ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯁꯟꯁꯦꯟꯕꯒꯤ ꯋꯥ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯌꯥꯎꯔꯝꯗꯦ꯫ ꯁꯟꯁꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯃꯤ, ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯁꯨꯔꯝꯃꯤ꯫ ꯁꯟꯁꯦꯟꯕꯒ ꯂꯧ ꯎꯔꯤ, ꯁꯤꯡ ꯌꯥꯜꯂꯤ, ꯏꯪꯈꯣꯜ ꯁꯝꯕꯜ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯊꯥꯃꯤꯟꯅꯔꯦ, ꯉꯥ ꯐꯥꯃꯤꯟꯅꯔꯦ꯫ ꯁꯟꯁꯦꯟꯕꯒ ꯑꯇꯟꯕꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯛꯇꯕꯅ ꯆꯍꯤ ꯐꯥꯔꯛꯂꯤ, ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯂꯤ, ꯁꯤꯡꯒꯩ ꯄꯨꯀꯩ ꯊꯟꯅ ꯂꯩꯔꯔꯦ, ꯉꯥ ꯊꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯁꯦꯟꯕꯒꯤ ꯏꯃꯨꯡꯗꯨ ꯄꯩꯔꯔꯦ꯫ ꯁꯟꯁꯦꯟꯂꯦꯡꯒꯤ ꯐꯪꯕ ꯐꯧꯁꯨ ꯁꯟꯁꯦꯟꯕꯅ ꯐꯪꯂꯔꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯦꯛꯂꯛꯄꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯁꯟꯁꯦꯟꯕꯅ ꯂꯧꯗꯨꯅ ꯑꯇꯟꯕ ꯃꯔꯨꯞꯇꯨꯒ ꯁꯤꯟꯅꯗꯨꯅ ꯊꯧꯈꯥꯏ ꯑꯃꯃꯝ ꯇꯧꯅꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯔꯦ꯫ ꯐꯪꯂꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯁꯟꯁꯦꯟꯕꯅ ꯂꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯇꯟꯕ ꯅꯤꯄꯥꯗꯨꯅ ꯁꯟꯁꯦꯟꯕꯗ ꯌꯦꯡꯂꯒ ꯍꯪꯂꯛꯂꯝꯃꯤ, ꯃꯔꯨꯞ, ꯑꯩꯍꯥꯛꯀꯤ ꯏꯁꯥꯗ ꯄꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯀꯩꯗꯧꯉꯩ ꯂꯧꯊꯣꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯟꯁꯦꯟꯕꯅ, ꯃꯔꯨꯞ, ꯑꯩꯅ ꯍꯥꯏꯕꯃꯛꯄꯨ ꯏꯟꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯔꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯤꯕ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤ ꯃꯔꯥꯏꯅ ꯂꯨꯞꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕꯗ ꯃꯔꯨꯗꯤ ꯂꯨꯞꯊꯔꯦ, ꯃꯄꯥꯡꯒꯜ ꯁꯣꯏꯗꯅ ꯁꯣꯟꯊꯔꯝꯂꯒꯅꯤ ꯍꯥꯏꯅ ꯑꯇꯟꯕ ꯅꯤꯄꯥꯗꯨꯅ, ꯃꯍꯥꯛꯇꯗꯤ ꯃꯔꯨꯞꯅ ꯁꯤꯍꯟꯕꯤꯌꯨ, ꯑꯩꯕꯨ ꯉꯥꯎꯒꯗꯕꯗꯒꯤ ꯀꯟꯕꯤꯌꯨ, ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯁꯦꯟꯕꯅ, ꯂꯥꯏꯔꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯏꯇꯥꯎꯗ ꯄꯛꯂꯤꯕꯁꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯁꯟ ꯄꯥꯕꯣꯠꯇ ꯁꯟ ꯒꯥꯔꯤꯗ ꯀꯥꯟꯈꯠꯇꯨꯅ ꯐꯧ ꯕꯣꯔꯥ 10-20 ꯍꯥꯞꯆꯤꯜꯂꯦ꯫ ꯆꯥꯕ ꯌꯥꯕ ꯃꯥꯏꯔꯦꯜ, ꯊꯕꯤ, ꯑꯂꯨ ꯑꯃꯁꯨꯡ ꯀꯣꯕꯤ ꯀꯩꯀꯩꯁꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯇꯟꯕ ꯃꯔꯨꯞꯀ ꯂꯣꯏꯅꯔꯗꯨꯅ ꯑꯇꯟꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯟ ꯇꯥꯟꯅ ꯂꯥꯛꯇꯨꯅ ꯑꯇꯟꯕꯒꯤ ꯃꯌꯨꯝꯗ ꯊꯧꯖꯤꯜꯂꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯝꯃꯤꯕ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯁꯟ ꯒꯥꯔꯤꯗ ꯌꯥꯎꯔꯛꯄ ꯐꯧ, ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯁꯟꯁꯦꯟꯕꯅ ꯑꯇꯟꯕꯒꯤ ꯃꯌꯨꯝꯗ ꯍꯣꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯦꯡ ꯂꯧꯔꯨꯔꯒ
ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯍꯔꯥꯎꯅ ꯄꯣꯊꯥꯔꯕꯗ ꯁꯟꯁꯦꯟꯕꯅ ꯑꯇꯟꯕꯒꯤ ꯅꯨꯄꯤꯗ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒ ꯂꯪꯐꯩ ꯆꯠꯂꯨꯈꯤꯒꯦ, ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯃꯔꯨꯞꯁꯤꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯂꯕꯅꯤꯀꯣ." ꯁꯟꯁꯦꯟꯕꯒꯤ ꯑꯥꯔꯊ ꯌꯥꯎꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯑꯇꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯟꯁꯦꯟꯕꯅ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯗ "ꯅꯪꯒꯤ ꯅꯨꯄꯤꯗ ꯁꯦꯜ ꯄꯤꯕꯤꯔꯝꯃꯨ" ꯍꯥꯏꯅ ꯁꯦꯡꯒꯥꯎ ꯆꯕꯨꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯁꯦꯡꯒꯥꯎ ꯑꯗꯨ ꯑꯇꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯦꯜ ꯆꯕꯨꯜ ꯑꯗꯨ ꯂꯧꯍꯧꯏ꯫ ꯑꯇꯟꯕ ꯅꯨꯄꯥꯗꯨꯒ ꯁꯟꯁꯦꯟꯕꯒ ꯑꯅꯤꯗꯨ ꯁꯟꯒꯥꯔꯤ ꯄꯥꯟꯈꯠꯇꯨꯅ ꯁꯟꯁꯦꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯒ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯂꯪꯐꯩꯗ ꯂꯩꯔꯛꯂꯕꯗ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯆꯕꯨꯟꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯁꯨꯔ ꯅꯣꯝꯂꯕꯗꯤ ꯆꯥꯕ ꯐꯪꯏ, ꯁꯦꯜ ꯋꯥꯠꯇꯦ, ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯍꯥꯏꯕꯁꯦ ꯐꯖꯅ ꯋꯥꯈꯜ ꯂꯥꯛꯂꯕ ꯑꯇꯟꯕꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯪꯂꯛꯂꯝꯃꯤ, "ꯃꯔꯨꯞ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯄꯛꯄ ꯂꯥꯏꯔꯍꯟꯕꯒꯤ ꯂꯥꯏꯔꯅꯕ ꯂꯥꯏ ꯑꯩꯉꯣꯟꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯁꯟꯁꯦꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯈꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯏꯇꯥꯎꯗ ꯄꯛꯄ ꯂꯥꯏꯔꯕ ꯂꯥꯏ ꯑꯗꯨꯗꯤ ꯂꯣꯛꯇ ꯑꯣꯟꯊꯗꯨꯅ ꯁꯤꯍꯧꯔꯦ꯫ ꯏꯇꯥꯎꯅ ꯎꯔꯗꯤ ꯀꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯎꯏꯗ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯣꯛ ꯑꯗꯨꯗ ꯁꯤꯔꯝꯂꯒꯅꯤ꯫ ꯂꯥꯏꯔꯕ ꯂꯥꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯒꯤ ꯊꯥꯗꯣꯛꯅꯗꯅ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯤ, ꯅꯆꯟꯅꯨꯄꯤꯕꯨ ꯆꯥꯛ ꯊꯣꯡꯍꯜꯂꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯃꯝꯗꯤ ꯆꯥꯔꯨꯁꯤ" ꯍꯥꯏꯗꯨꯅ ꯑꯇꯟꯕ ꯅꯨꯄꯥꯗꯨꯅ ꯁꯟꯁꯦꯟꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯟꯁꯦꯟꯕꯅꯁꯨ ꯌꯥꯕꯤꯗꯨꯅ ꯇꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯟꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯇꯉꯥꯡ ꯐꯖꯔꯝꯂꯦ꯫ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯇꯅꯥꯟ ꯂꯩꯔꯝꯂꯦ꯫ ꯁꯟꯁꯦꯟꯕꯗꯨꯅ ꯏꯇꯥꯎ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯆꯕꯨꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯇꯥꯎ, ꯁꯦꯜ ꯌꯦꯟꯅꯕ ꯂꯥꯏꯔꯤ, ꯁꯦꯜꯗꯨꯗꯤ ꯏꯇꯥꯎꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯣ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯇꯥꯎ ꯑꯩꯒꯤ ꯂꯥꯏꯔꯁꯪꯗ ꯑꯍꯤꯡ ꯂꯦꯛꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯍꯟꯈ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯟꯁꯦꯟꯕ ꯑꯗꯨꯅꯁꯨ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯇꯨꯅ ꯁꯦꯜꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯊꯅꯝꯗꯨꯅ ꯅꯨꯄꯥꯗꯨꯗ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯉꯥꯟꯕꯒ ꯁꯟꯁꯦꯟꯕꯒ ꯇꯜꯂꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯊꯕꯛ ꯑꯃꯨꯛ ꯁꯨꯃꯤꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯐꯪꯖꯗꯨꯅ ꯑꯇꯟꯕꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯨ ꯂꯥꯏꯔꯕ ꯂꯥꯏ ꯃꯥꯡꯈꯤꯗꯨꯅ ꯇꯜꯂꯝꯕꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯇꯨꯅ ꯌꯣꯟꯈꯤꯕ ꯂꯧꯁꯤꯡ ꯏꯪꯈꯣꯜꯁꯤꯡꯕ ꯑꯃꯨꯛ ꯂꯦꯞꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ